Sizinaba Yadan Motion Labour Turelasi, Kumjali Sing and Kunitogi April Tafa Manunda, Afabasing Selanabamade, Ningtiba Turel Ama, Ohenaba Sango Sakapaki, Pandam Tamle, Hiramas the Impact News reporter, Asi Mangang Chamasung, Capmana person, Irom Mocha, and the Powder Mama. Matam kayagi mamangdagi mochin duna laglaba Nambul tureng lipibam hena masak moong phagatnaba hena ningthi janaba pandamda Manipur lengaki Directorate of Environment and Climate Change na haukiba mamang sahigi April thadagi hariba turel asi chengbagi thabak paikhatuna lagli madugi manungchana ngasisu hariba turel asida leiriba amora kaising maruoina kaichampat junction da leiriba thong asida pandura leiriba adumlaba amora kaising chengbagi thabak yamna kanna chathari loinana hariba turel asi iroi chembadagi hauraga harangong thong phawada kilometer Mapanga 0.14 sangba dumlaba turen marin si chengbagi thabak paikhalakpani hariba turel asi National River Conservation Plan gi makhada center legakna sada mogdra aduga state legakna sada tara puthoklaga chembagi thabak paikhalakpani turel asi sector Nepal da maru oina pipe fitting sewage treatment plant crematorium renovation river development fund low cost toilet saba aduga yamna luna nana matam gi matungina Sengtokpa solid waste management program masigi manungda akobida leiriba tungan ba jumsingdagi thadarakpa phatau thi singasi mafam chana thamnabagi damakta department na hariba jumsing asida dustbin piba aduga toren mapanda amorakai huntharakpa lepnabagi damakta paikhatpagi thorang yauri environment department na nodal agency oina paikhaliba toren sengbagi thabak asida maroina nabul toren gi mapanda chad hajin duna leiriba mafam asida 700 mm gi pipe ama plan tawraga lekai dagi thadar Mahigi oiba posak sing asi hariba pipe asida pukhraga sewage treatment plant da thadarugadawni sewage treatment plant asi maruoina mungchanggaida ama aduga iroi semada amaga paikakadabani sewage treatment plant da taraba matungda tongan ba lawu siwu tongnariba adumba lafam singda daka oiba ising adu pina bagidamakta hariba treatment plant asi paikakadabani turen sengbagi thabak asi lakaduriba kumja lising aniga kungani thoigi April tha phawda losenbagi pandam thamni karigumba sema lakpa matamda hariba turel asigi torban singda lei thaba tongan ba garden macha semba yauna turel asibu hena phajana bagidmakta thabakchu lakhotkadauri hauji phawbuda turel asi semna bagidmak center lengakna state lengakta 18 crore di senpham pirakre loinana senphal busigi manungda crore nipal amadi turel sibu sengbada adum maipu nariba contractor singda pithokuna hauji phawbugi oina yamna kanna thabak paikhatuna turel asi lunaba nanaba honari अखोई अमोटप खोमदोंब होनरपद प्रजा सपोर्ट अखोई हजोदी फंगग लाई अखोई खितन नुंगाइतब हाइबु सेंदोखरब जगादु ngasi सेंदोगा लाना थमबदु नोंगालगा मोगी मयोम लंगसेमगी अखोइना हंजन सेंगनबगी अमोप सेंगबसदी सरकार की मथौनिन खंदोकपगुम मदुगुमा रेस्पोंसिबल यावदबा दिगी दायित्व यावदबा दुगुम प्रजा ओइबा कनोमा हेक थेंगनबदी यावजे नाकल मरोमदा तुरेल असिगी मफम खरददी अमोरकाई लौथोक्तबा हेन मोचनबा अमसुंग थाबुक पाइखतपगी ममी सुंगु उदबा मफम अदुमक यावरी मरम असिना हाइरिबा तुरेल असिदा अमोरकाई छेंबा ngamdriba मफम खरदा हेना मोचनबा ड्रेन थादरकबा क्रेमेटोरियम दगी फटाउती तारकबा हाइरिबा तोंगान बा हौजु फाबा थाबक पाइखतपा ngamdना लैरिबा सि कंसल्ट अथॉरिटीना हेना मियेंग चंगदुना थाबक पाइखतपगी दुमलबा तांगाई फदबा अमसु अदुमक लै तुरेंस अमोर काय मैम ताहंदना मयामना नम मनम चेंदबा दुगुंबा अखोई पाइबद तुगुसद हंगदब इसिंग अम थंबा बसे मसिमा अखोई याम तंगाय फदो पांदमनी लोलना तुरेंस की मपान द अखोना रिवर फ्रंट डेवलपमेंट ना अनक अनक लेबा नाका नाकंद गार्डन जिंग सेम लै नुं थाजलागा मयाम वाकिंग सब खोप याबगी मोंग द अखोई थमनबगी पांदमसे मसि सोयना ngमगने नु जुखन जुखल तुरेल असगी नागेदा तारिबा मियामना तुरेल असिदा अमोरकाई थाददबा अमसुंग मतम की ओइबा सजेशन क्या पीबगी तांगाई फदबा लैरी अदुबु हौकिबा सही क्या हौना तुरेल असिदा मरी लेनबा डिपार्टमेंटना सेमबगी थबक क्या पाइखचरबसु मियामना हेन मोचनबगी होंगना तुरेल असि नोमनोमगी मोसलकनबगी मसाक ओहेंदुना लागलिबदनी लाकदरुबा 2022 की अप्रैल था फावदा हारिबा तुरेल सी सेंबा अमसुंग लुबा नानबगी थबक पाइखतपा लोइगनी हाइबगी पांदम थमली अदुमबपु थमलिबा पांदम अदु यौना थबक सुबो ngamgदरिबरा तुरेल असि हेना मसक बोंग फजबा तुरेल अम ओहेनबा ngamgदरिबरा हाइबदि मियामना ngaइमिनबा तारि कैमरा पर्सन इरो मोसागा लोइनाना पौदम जरिबा आरसी मंगांचा इंपैक्ट न्यूज़ इम्फाल।